tang ahum de thok bi iran sina oiraga nasi bauna khoji lili kamda lanjen la le rakhim ne ba chahi pharak ka dore ba ngasi bauna mantri emele amata na khumgang da salaga kari wari kali jari khalom de hagidraga moi gi mafam da khone kai de ko cha to gi ba sa cha te cha su cha loi aduga isa jing asu apan asi ana ai gi isa gum bang hakti sil ba nari mayam se nong mata di hagidraga apoi gi emele mi ka hoina kari gi lili kem da salaga khun da kari gi kano to gi ba yam pen ja de apoi yam pen de aduna akhoi gi iram dam se suma sam thong manadraga di sakut pa yaroi thong manasi mitai inatro mitai masa mase ni nuksi chane ni hingada bo se fatta ba khara na samana thawin san torak badagi ko kano tawbi bani aduna hoji akhoi je tabam thapam khangda bani isa jing mu nga kira scanner lai jini eti gi group khoi gi link chari bo khoi na ngami ge hona gani khosi hona dana lai masida mayam su mateng pamsen bira o aduga khoi himina si aduga yam kana so haija ning dai gi ipa kai ku su alpani haibane boko nasi pure nuksi nama nando nasi mayam khunguli bira ko yam phai ko ba su sakhat balambi afaba su oi biu ekta kai dana ko aduga sine phare habado khoi mayam khana kana minaraga adum tawinaraga loire